Imphal International Airport pu bid to Candazit International Airport mingthol na ba cabinet na warip lo kre. Lakadori ba taramatu suba Manipur Vidhan Sabha mikhalda Assembly constituency kharada BBPAT sizinaragani haina Chief Election Commissioner na hai kre. Amadi Thobal Kendra amadi Wangkem Kendra gi sanaroi singna punna sanaba yaba multipurpose stadium lupa crore taramari changna sanana ba sarkar gi frep dei haina Chief Minister Okram Ibovina phongdu kre. Kurum jari ISTV pau ming tabir ba simutaram nokchari hozima pungi pau Imphal International Airport lamdam masigi malibak ningba athoba be to Candazit mingda thonana ba ngasi pham kiba cabinet mi pham na warip lokre Chief Minister Okram Ibovina chair pham kiba ngasi pangtho kiba cabinet mi pham na Manipur miyamna Imphal Airport pulam lamdam masigi saknai rabat ni amagi mingda Mapalgi airport singda tholiba mamingum tholaningbagi apamba leraktiba si kupna khanaraba matungda Candazit International Airport haina mingthona bawar lawbaga loinana Ministry of Civil Aviation da tangai fadaba thabak sing Manipur miyamgi apamba yenglaga thabak paket pinaba recommend tawkre hairi Hana Tulihal Airport haina khangnaramba asi international thak ta ongkatuna Imphal International Airport haina khangnaduna lakhibani Airport asigi tangai fadaba ahenbalam state government na piduna semgat sagat pagi thabak hauzik su kanna chatharibani ing solusingani tara taret ki March tha mamangda pangthoka doriba taramathoi suba Manipur Vidhan Sabha mikal asi asengba mikal ama ohenna bagi pandamda Manipur da hanba oina Assembly constituency kharada voter verifiable paper audit trial BBPAT sizinaragani haina Civil Election Commissioner Dr. Nasim Jaidi na ngasi pawmisinga unabada haikre ngasi classic grande da pangtho ki ba pawmisinga unabada Chief Electoral Officer VK Dewangan su saruk yakhe Dr. Nasim Jaidi na makata na haikibada ngarang political party singi maikai dagi thangalakhiba issue amadi suggestion singi matung ina mikhalasi amutangda pangthokpa amadi EVM sijinaba seal tawba sel ka hena charing tawba lalhoba organization kharana makoigi mari mata singda tongsinbagi wafam kaya commission da khangalaklabanina pangthoka doriba mikhalasi free and fair oiba mongda paikatna bathawang tore district singi DC SP singda security management amadi tongan ba thawang sing lokatpa yaba mafam sing khangdokna ba pautak pikre mikhalasida mobile application amadi atay information technology gi application sing sijinatuna monitor tawgani Manipur gi oina voter lak tara Nepal lesing taret hena electoral roll da phangniba sigi matakta nauna madi hana yarom laga yaudrba singi oiba special campaign ama lakiba September gi tang 15 amadi October gi tang 3 da Manipur gi mfam kaya da pangthokadori ba campaign asida miyamna saruk yaduna electoral roll da yawbiu hainasu appeal tawke Now the commission attaches great importance to law and order and security environment in the state, and the commission will take all possible steps to create a conducive environment. We have reviewed with the Director General of Police and his colleagues and with all Superintendent of Police. We have asked them to identify vulnerable locations all over the state and the intimidators who threaten our voters so that appropriate preventive action is taken and our voters are free to cast their vote. As mentioned earlier, maximum number of polling stations will be covered by webcasting, CCTV and micro observers. The planning for that is already underway. Manipur gi ningthau budasan rabu silong da Manipur put namduna Indian Union da merge tawon kiba ingsolisingama chamapal ni phumapan ge September kunma thogi Manipur merger agreement ki mayukta Manipur sin thungna ngarang September gi tang kun amasung kunma thogi tona ba hingungyai dagi Manipur da pung kun mari gi oina Manipur miyam amasung nalolitik mai masing loinana loisang sing chathok chasin amata tawdana ba National Revolutionary Front Manipur NRFM na athing batham kibadagi Manipur gi mahusa gi punsi da kaiba pire athing basina maram oiduna khwairaman kaithel da mahusa gummi kana khide thangal kaithel amadi pauna kaithel thong hangna khide arapa amadi anakpada passenger gari sing chena khide mahiloisang sing kana khide sarkar gi loisang sing mahusa ga office ka bagi chang nem ke lambi dami chana bagi chang hanaga mana khide
petrol pump sing thongrunaki amaramda tongan mafam singda security na pamdaba thodok thoktanaba ngaksenbagi thabak chathake Manipur Legislative Assembly gi Speaker T.S. Lokeshwarna 10 schedule gi wahanthok amata yahonre haina BJP gi Legislature Party gi luchingba khumukcham joy kisana pongdokre BJP gi office ta pangthoki ba pau gi mifam amada speaker na Trinamool Congress ki MLA taret ki mathakta tharakpa case ta MLA ahum gi right ta duna makoibu MLA oibadagi disqualify tawke adubu ngasi fawba MSCP gi case yauna LGP gi MLA gi mathakta leiriba case hindi ngasi fawba namsinduna thamli constitution na piba saktibu speaker na lana sejene haina speaker bu maral sikhi speaker gi tribunal da leiriba 10 schedule gi case sing chumba natraga lanbagi wafam karisu lekte speaker ama oibagi tofam thokpa mathok pangthupiu haibani BJP na October tang amadagi speaker gi mathakta akanba khongjang kaya sangshilagani masida miyamna sawgatpiu haike chumme haragana hojik laihoriba MLA singse disqualify tabam thokte makoi singse adum chum MLA le chumme haragana magi bhadik du lok thokpiu sing makoi si iseng sengna masi aina la le shoigre ai isamak amasung Sri Biswasi de disqualify tawgda aina la le shoigre haibamak nongai tragasu lairibe MLA singdo makoina tawsu lalamdre na disqualify da thok view sing speaker na lawthuk ngamdabagi maram kari si amaramda singjamaidagi mutum yaifaba misiga mari lainana JSG thaububa singna MLA khumukcham joy kisanbu lanna media da phungdukpagi matangda JSG co convener Johnson mangang sana haikibada MLA joy kisangi matakta JSC na phungdukkiba wafam wakal tana hodabadagi thokibani thangweban kendrada congress ki mirep oikiba Jotin Waikhomna mutum yaifaba mihatta chenaba mi hum puduna chatkre haina haigadaba wafamda MLA bu soibadagi ming paksin khibani thawng asigi damak JSC ki maikaidagi nungaitaba phungdukte amadi thangweban miyamna JSC bu ngakpinaba haike Sri joy kisangi matangda aina haikibadi Hojik Jotin Waikhomna pukripse karino Jotin Waikhomna singamai praja aikhoida singdokpiu Sri Joy Kisan Joy Kisan ga lamba pagadoriba akhoi Jotin Waikhomse matik chade anemba thaki rajniti tawi haijaba si kaktani atai ahenba ai karisu haijagide masi Coalition for Indigence Right Campaign Sarkarna Sinduna ngasi Manipur Press Club ta National Repentance Day pangthukre Tharomasigi sarukamu oina panel discussion ama Center for Myanmar Studies Manipur University gi Professor W Nabakumana moderator oituna pangthukhe resource person oina Manipur University gi Deputy Registrar oiramba Dr. Kulavidu Ningthauja Lamcha Center Southeast Asian Studies Manipur University gi Research Associate Kanguzam Sanatomba Health Services ki Director oiramba Dr. T.S. Suresh Susaruyakhe Manipur bu India da namduna tilan kiba asina namdam asigi oirakliba pibam sing khanamina batangai phade sarkarna sangshiliba khongjang asi matau karamna mai pakadagi haibagi matangda akhang ahi amadi lamdam asigi miyamna afaba pautak pibiu haina sarkargi convener thokchom Samorendro na phongdukhe akhang singna thamjaningri asigumba wasi manipurda thengnariba tongan ba thodo wathoksing issue sing amadi sarkarna changjanjariba movement karam mai ke chalaga mai pakarage adigi karam mo toga thabak se koi miyamna mapung khana saru ya birakadage haibagi matanga nainabi pamjai ngasi Jawaharlal Nehru Institute of Medical Sciences Jennings Hospital da contract employee Jahung kun mangana sis wag strike thaduna hospital gi thabak from singda apan ba thokan kibabu nungai taba phungdoktuna director Professor David Laishomna contract employee singda sis wag strike ki mahutta atopa system amada makoi gi dabi tanana ba phungdurake ekoi gi Jennings ta hana ekoi gi daily wages isil now sing oina thabaki aluga loina na borough of the poorest kanasu lejadraba ngasi koigi magi ni ani hanni yenguda lejadraba sumai tawna leiba angangsing koigi nupa masa masu haji ekoi haji ngasi horpasi magi lamthwal kunje dagi ni hai du hoji simasi bharada thangwi banda leiraga magi masal nupi asina koigi children home da aduga magi manaw nupa asina koigi day to day life si hingna ba haidana koigi chicken center amada chicken semba yaurga
मासी अदुगी फंगजरको पैसादुना मै मचिन मनाव अनिसी हिंगनब होनबसी सुम लेरमबनी अदुबु मागी न्यूरोलॉजिकल प्रॉब्लम खरा लाकपदगी हजिकी नुपा मसा कोई बोबी हारिबसे हॉस्पिटल सिदा मिंग चंदना लेरे अरुगा अतोपा अमना क्वाठादगी मिनु हाइदना नुपी मचा सही कुनगा मंगा तरुक सुरब नुपी मचा अमसु हजि हजिक्सी अखोगी फ्री ऑफ कॉस्टा अखोगी सिनाव खरना पुबिरक्तना कोई लाइंग जरी स्ट्राइक तौरिबा सिनाव सिंग जाइना थमजनिबा अपील कोई हॉस्पिटल से अखोई मी लखा कयागिनी मसीदा अवाबा अनाबा लाइंग बर लाक्लिबा पुनमसिंग से कोई मखोई यंगबिरगा मखोई स्ट्राइक से हनोपिरगा अतोपा कोई कनो मोइना सिस्टम मोइना संघिन बिरगदी सीज वाक नतबा अमा संघिन बिरगदी मसे कोई मणिपुर प्रजागी रगो हॉस्पिटल जेनिमसी अजना थबक तौनबा कोई कनो से कोई सपोर्ट से कोई तहनजनिंगी मेडिकल डायरेक्टोरेट न लौबा एएनएम फंगी दमक अप्लाई तौरकपा कैंडिडेट सिंह एडमिट कार्ड पाइरबसु विभाग से याहंदे अमदी एडमिट कार्ड पीबीदे हाइबो वफमदा ngase मेडिकल डायरेक्टोरेट के ऑफिस ममांगदा इरांग होख्रे मेन गेट नमखाइना बखोनाबदा पुलिसना मियाम अदु कंट्रोल तौख्रे डायरेक्टोरेट तगी मकोक थोंबा ऑफिशियल सिंह थोरक्तुना कैंडिडेट सिंगा वारी सानाबदा यानखिद्रे एडमिट कार्ड पाइबा मी अमना फुंगदुरकदा फॉर्म थाजिनबदा मयेक सेंगना पंद्रगा एडमिट कार्ड फंगंदबा रिजेक्ट तौबा अमदी विभाग फावबा यावहंदबा हाइबसे डिपार्टमेंट के सोइबनी पांगथोंलिबा विभाग बोर्सी चनबा यारोय हाइदे एमकाई सु तौरगा मोय नुंगदा तौगरे दुगा डेट 20 सिदाने मोय शॉर्टलिस्ट हम थोए नहान 19 दा लौगिबा एमका से शॉर्टलिस्ट सिदा यावददी एग्जाम इंटरव्यू से यावबा यारोय सी अखोइना मोय एमका इशू जे अखोइ एलिजिबल ओइबगी यारबगी नत्रोबा हाना तौरिसे अदा सिदा मोय यारोय हाइसे कै मरंगिना अखोइदगी हेना नेमबा मी यावरिबा इंटरव्यू फंबा अमरोमदा ngasi मेडिकल डायरेक्टोरेट ना एएनएम अमदी फीमेल हेल्थ वर्कर चाम यांखै मंगा लौननबा पांगथोखिबा थवोंग असोइबा अरानबा कया यावरे हाइबा मयेक सेंगना ताकले हाइना बीजेपी की एमएलए के जे किशन फोंगदुख्रे पार्टी के ऑफिस ता पांगथोकपा पावगी मिफम अमदा महागना मखाताना थवोंग असिदी नियम चुमना मतिक चाबा मी खन्नबा चथबा थवोंग नते डीपीसी चेयरमैन सु ओरिबा हेल्थ डायरेक्टर मसामक हौजिक हौजिक हॉस्पिटलाइज तौदुना लेरिबनी मतौ करमना चेयरमैन यावदना डीपीसी पांगथोलिबनो मसीदा बीजेपी की माइकेदगी मियंग चंगनी हाइखे चेयरमैन से यावरसु डीपीसी दुम तौवे चेयरमैन से यावदना डीपीसी तौगसी याब्रसिने ने क्वेश्चन तौजनमिस चेयरमैन सिना हॉस्पिटल द लेरे स्कार हॉस्पिटल दा डीपीसी ना दुम तौ लेरे अदुइ तादि डीपीसी से ममिंगी ओने तौब नत्रसि अदुना ताकपदी लेरिबो गवर्नमेंट सिना नमफु तौवे बसे हाइरतबगी मरम लेते मदुना बीजेपी मणिपुर प्रदेश ना मसीगी मतकता अकोई अकन ममिंग चंगशनगनी मेडिकल डायरेक्टोरेट ना ngasi सतकिबा एएनएम अमदी फीमेल हेल्थ वर्कर लोबगी इंटरव्यू चनबा यारोय सतकिबा थवोंग कुपना थिजिलबा मतुंगदा मरा लेबा मियोसिंग चेराक पिगदबनी हाइना एमसुना दाबी तौरे एमसुगी ऑफिस ता पांगथोकपा पावगी मिफम अमदा एमसुगी वाइस प्रेसिडेंट के धनजितना एडमिट कार्ड पाइरबा कैंडिडेट सिंग मतौ कमदौना इंटरव्यू यावनद्रिबनो थोलिबा वाथोगा सिगी अफफत पुमनमक मेडिकल डायरेक्टोरेट अमदी मणिपुर सरकारना पुगदबनी हाइखे नंबर गी मतुंग इना पांगथोकदबा एग्जाम असि मसी चतनबा यारोय करिगुम मखा ताना एग्जाम असि अखोगी मरिक सुंबो वफम अदि एलिजिबिलिटी ओरबा कैंडिडेट सिंगदा एमिकाट पिथोक्तबा अमदी मसीबु मखोय सिंग असबो अखोय एमिकाट पाइख्रबा पीख्रबा एमिकाट फंग्रबा कैंडिडेट सिंगबो पेखा थाबा याहंदबा से करिमरंगनो हाइबा मसीगी डिटेल्स ओबा अकुपमरो मेडिकल डायरेक्टर न पिथोक्तना परीक्षा असि मखा चथबा यारो हेबसे एमसु साइटिगी थमजगे लोय अमरोमदा मेडिकल डायरेक्टोरेट तगी फंगबा पावदा थासगी तरामापलदा इशू तौखिबा एडमिट कार्ड सिंग अदु क्लरिकल या सोइबा लेबदगी कथथके अमसुंग नौना कैंडिडेट सिंगी इंटरव्यू की दमक शॉर्ट लिस्ट तौदुना थासगी कुंदगी कुलुंदै फावबा एडमिट कार्ड लौननबा खंगनखे एएनएम फीमेल हेल्थ वर्कर की फम चाम यांखै मंगा तौननबगी दमक पुन्ना कैंडिडेट लिस्टिंग अमा 738 अप्लाई तौरखे मसिगी मनुंगदा कैंडिडेट 413 एएनएम फीमेल हेल्थ वर्कर की क्वालिफिकेशन लेरमदबदगी खतोखे लेहौरिबा कैंडिडेट 419 मनुंगदा सुपनगी 735 मेरिट येंगलगा अरोइबा ओइना शॉर्ट लिस्ट तौके हारे जेनिम्स की कैजुअल कंट्रेक्चुअल स्टाफ 440 मखोइगी सर्विस रेगुलर ताहलो हाइबा डिमांडा ngasi थबक लेपगी खोंजंग संगसिन बहुख्रे स्टाफ सिंगना मसागी मथौ थादोक्तुना जेनिम्स कैंपस ता खोंजंग संगसिनखे एसोसिएशन की जनरल सेक्रेटरी केएस जयंतना मतम सांगना थबक तरुक्लबा स्टाफ सिंग असि वन टाइम स्ट्रीमलाइन
scheme da regular tahanbiu haina mari lainaba authority da takshinduna lakhibani adubu tabi dabadagi ngasidagi hauraga September 13 fawba thabak lepagi khongjang sangshin gani September 13 fawba numit khudingi wakat khongjang sangshin baga loinana demand phangdriba fawba kutang zara henbagi khongjang sangshin gani haike San Doctor Apena Zik Siswak Stacks and Zilibisi, Head Pandam to Pongjubi, Apoy Siswak Stacks, Yaring, Bahalan Stokana, Sansin of Honagan, Dukan, but I put an Yakagadi, Puimatamatang, Karama, Sansin, the have the Puimatamatandi, Mayam Association member, Pudimakizan and Bodi, Mata, Canada, Matamatan, World Alzheimer Man Thoram Jenims the Nasi Hodokret. Aibu Ningsing Liu Habatim da Pangpukiba Thoram Adu Department of Psychiatric Jenims Trained Nurses Association of India, Manipur State Branch, Trained Nurses Association, Jenims, National Alliance for Elders, People Livelihood Research Advocacy, Amadi Chronic Diseases of India, Manipur Chapter, Napuna Sinbane. Haramadu Jenims ki Director Professor David Lashram, Medical Superintendent Professor L. Ranbir, Manipur State Social Welfare Board ki Chairperson OMB R.K. Nayan Sanana Chingbak Miri Singna Sarukya Ke. Tharongi Sarukamo Oina, Al Oerba Singdak Doltam Ke. Jenims ki Director Professor David Lashram Alzheimer Laina Asi in Solusingani Yankaida Chada Humpuni Panjor Payai Haina Panari. Laina Asi Tingbangam the Maramna, Nadiba Murising Nungsina Loina Viva Changi. Na Oiba Singna Ahal Simbu Matam Leva Kibita Nungsina Loina Viva Kaktana Kanaba Pangani Haike. Aquina Masida Zizi, Nikamu Mamana, research Tomari, is the command of the treatment, Apo Makari treatment, bigger the Gavasi, Amo Vishnu, Nasi. Aquina incredible Aquigi Ziki Muishina, Helaman Sing, Maruina, Mausina, Mani Makuzi, President Sabato Draba. A bit targeting a Sagi, Sisu of Factor money, Mana paying Jurapagi, looks in Jurapagi. Smite Doctor and a Sagi, Momo with the shoe, Mana, Alu Rabamutamda, Mani Nona Punjaba, Mamu Uduna, same treatment, Toroi hiding a casualty. Langtawal Kunjadagi, Hosikna, Tamibanda, Barada Leba, Pigliba Manau Pamadi, Masal Nupi Amakak Leba, Makong Animak paralyzed Dogdunat Pangam Draba, Bobi, Amadi, Quata the Gitsi Kungarum Surabi, Binu Kobi, Yamna Lairaba Imunginupi Masa Ama, Hosik Jenims Hospital that Liam and Lying to the lady. Anaba Niki Pibamasi Jenims Director Professor David Lashram Amadi, Ipaki President Sapam Jadumanina Yungsin Craig. Bisnupur District ki Kumbi Kendra ki Manung Chanba Churasanpur District ka Tainana Lairiba Torbung Gram Panchayat ki Revenue Village number Marfudanipan Fauba Asi Torbung ni Haina Saktak pagi signboard ama Ngasingang Kalawai Jila Parishad member Mutum Birchandra Maitei Amadi Gram Panchayat ki Pradhan Sapam Rajan Singh SDPO Ragumani Yauna Miyoy Kiana Saruk Yaduna Torbung Bazar Amadi Torbung Govindapur da signboard ani yung kre Pradhan Rajan na Pangdurapada Lamgi Chap Saba Pankai Kangnanaba Asiguma Tabagasi Pakatani Haike. Maruina Club Sino Utsari Basi, where 98 village, Revenue Vishnupur District Manung the Labania Masu, 29 Kumbi, AC Manung the Labadum, Torum Gram Pansaki Manung the Labadum, Zagamani Habatu, Asi Prazamiam, the Queen and Masi, the United Club, Torbun, and Sinjalang in the Tozo. Signboard Jungbaga Luina Club Organization Singa Kusam Naduna, U Charakayasu Take. Jila Parishad member Mutum Birchandra Mitaina, Asigumba Tabak Singasi Pakat Pada, Yam Namating Pangbiu Haike. 29 Kubi, Sigi Manung Chana, Laiba, Bishampur District, Manung the Laibani, Hibase, Satak Navida Makta, Aikogi, Hibas, Saibose Junjavani, Masida Ikoina, otherwise, Atopa, Karigumba Wakalamata, Kanuna, Junjavanate, Hangasi, Kalapsina Sinjari Basidi, Aigi Lamdam, Aigi Laibam Taksavani, Masina, Laiba Prajasina, Masida, Atopa Wakan, Kanbiganu, Hiba Wapamse, Tila Prasalama, Wina, Yam the Tan. Lamyan ba Irabot Ningsing Thoram Observation Committee na Irabot Memorial Trust Kaibiga Kusam Naduna, Kaibi Manachingda, Mangarak Suba, Lamyan ba Irabot Ningsing Thoram Pangtukret, Thoramadu PPCM ki convener Dr. Waimani Kuman, Observation Committee ki convener Dana Luangsa, Trustee President and Rasi Maitei Susarugya Ke. Kaibi Manachingda Laiba Irabot ki Kubamda, Haikat Lekat Tamduna, Lamyan ba ki Kudung Ilasi Haina Wasak na Ke. Tungda Kaibi Kulen Community Hall da Thoram Makasata Ke. Irabot Kaloina da Kibat into Kongjam, Morang Tona, Lamyan Banatoramba, Miam Gitabak Sing Tamke. Why Dr. Waimani Kumana, Mapalamgi Potokta, Tanglaga Hingi Bat and the Masida,
kanglup ki mukna ba kaya lairiba singdagi he nangak pelekte mipal tangnaga hingliba lamdam asina mapagi sapudagi mareibak ngakuk na ba kona bagi mahuta manungi oiba ungkana ba kaya semgatuna aikoi maselgi marakta yengsinaduna leire kanglup ki oiba iho hobana aikoi da karisu kanaba phangloi haike division diagnostical maya ba ko debab se leiri apoi internet conflict maya ba leiri apoi external conflict lebam tokpa external the totally nil ware internet conflict share sigi crisis management tawno hono ba ko lebam se energy loi da ko kadum dole adra ga sini aikoi chapot lamjel lamada labe lamada anoba mi yen lamada akoi strategy akoi chaklon mayam ma balorga tunglam chat fusion kanana ba akoi kuding makna takoi sengda common noiba interest da naipa ki common cause magi common position magi common goal magi damangda ngasi akoi sen sarga katung minarsi Manipur Proletariat People Democratic Union na sinduna jananeta irabot ki mitam ama ngasi leimaram santi bazar da maikhum hangdokre tharamadu da union gi president namairakpam megasandra president LYAC gi president S Gaurhari secretary L Pahari leimaram maira paibi gi secretary L Sanahan Bisu sarukya ke union gi president megasandra na miyam dagi angam ba selfam khainaraga upal lak ama makhairom changna lamyan ba irabot ki mitamasi khinbani tungi mirol da lamyan bagi thongna lingjen kathokpa kaya adu ningsing hauna ba thabum ama chupna chathariba thorongi saruk ama oina mitamasi hangdokpani haike MLA oina kaba matamda maki mapung oiba Manipur kisok saba amadi sina yamna lumna Manipur padak nok da khalga Manipur amasung Tripura Rusai Hins Kasar singba punchal laga silsada konung oiba adukna ba Purbajan Pradesh saiba state lama semagani haina lokro matamda ida bogi thamoida yamna thawna phuna Manipur ki assembly da pass on na bagi adugba support on bagi matamda ki congress sarkar tro matamda mana adugna protest ama ngasi ki numis September ki tang kun ma thoida MD honda Manipur ma hum ka adigi langna bagi pare arrange tokna lamlai ki adugum laban bungdong bom digi adugba kanai ma chal singba adug matamda ki report ki khoi ki kisok sabagi lusingba kanai ma chal sing lakwa matamda da Manipur ki adug mandaran babu aiba osiaduna thatna machana paijaba nongmai duna kaptana machana sijaba aduda irapur thangenduna irapu nongmai paire hadna ande kham ta gibun bedo masi Kundrakwam Kendrada atopa Kendragi mi amana mihut oina leibadagi achawasang singda BPL card pire phangbam thokpa singda de pidre haina BJP Manipur Kisan Morcha gi Vice President Dr. KS Kalana phungdukre ise kada pangthukiba nongmagi oiba political conference amasung lemna laing bagi kemta wafamasi phungdukhibani Youth Pioneer Club ise kana sinduna pangthukiba thoram aduda BJP Kundrakwam mandal gi advisor I Mani President N Iboyaima Organization Secretary and Inaubisu Sarugyake Kalana Makhatana Kendra Gimina Mihut Oidabadagi Kendra Siki Miyam gi awaba ubidre MLA ga naknaba khangnaba mioi kharakaki kanaba piraga laira balongi simi singi di kari sukhanbidre maram aduna lakadoriba mikhalda kundrakum Kendra da pokpa Kendra asida chaujaba mioi amabu mihut oina thagalasi haike hane ikui kuinga thokiba ko art ko tida damnam siri yum kaika ki ko yawe jaga sigi ising ithei khunne kholi myam ji kanana kai do to ko je khangma yong da aduna mitu laga phoi jaga sida bo le phanba amadi praja myan chang ti masi to birano hane de hane we gre puji de phoi mai minna seminar je anu live to the 17 negidi mitu laga phoi ke je bo le phoi thabok se to to humje Yambem Praja Miyamna Andrew Kendra da vote lep kadoriba BJP gi wangangloi Dr. Nimai Chan Luang bu mapung phana sogatle haina ngarang Yambem da pangthokpa mifam da warip daukre wangang khiba singna phungruk na khibada Dr. Nimai Chan Luang da hana Yambem gi praja singna sogatuna lakli makata su sogat khigani haiba wafam sing phungruk na ke akoina congress sogot ki bakari mata laite akoini nauna mire ama boina sothuriba BJP gi mire ama boina akoi da akoi pabung ni mai san wang da ko ya be thungbo gi oina kunna sugasare Thasigi kulumdoi dagi kun manga fawba Kerala da pangthokadoriba BJP National Council gi mifam yaurunaba BJP Manipur Pradesh ki President Bhavanandana Luchingba party gi mihut kangbu ama ngasi Imphal thadokre hare
Hianglam terapi sakta haksang ki phibam soinai betana tana mirol tadrabi chahi tara nipalom tamak ngai ribi nupi masa amabu yumthang nana leiba huidrom jila koba amana izat mangan ki haiba thodok adugi matangda Organization for Indian Women's Against Crime na yangsin kre hari hauzik aten mabem thlojare Oza, pain relief ointment. Khwang naba, kok sikpa, tang sikpa, thu naba singbada sinaba yarba, lipsa pukna puthok saba Oza. Masi awang nungpoki ahanba TMT bars industry ni. Industry asi 1993 ki December thada linkhat chekibani. Saiji TMT bars asi German technology na sajabani. Saiji TMT bars asi awang nungpoki ising shitka yamna chanai. Aikhoina yum sajabada TMT bars asi sizinajai. Saiji TMT bars sembat sagat pa khudingmak aikhoigi marup Irudio Coaching Institute behind Bigger Hotel Kangabom Laikai Machin. Admission open CBSE SA2 class 9 and 10 start from 6 October. Revision course come mock test CBSE class 12 science start from 6 October. Hakchangi labor solakpadagi produce naktaba hakchang choktarba tumba chaba yaraktaba khong hama nungairaktaba singidamak amatta ngairaba upaidi jolib syrup amasu jolib capsule bu changne sinabiyo Lakliba September ki tang kungani thoi sagol se numidang wairam pung taruk tabada sandok chagadaba Hello Doctor ki thawamda Dr. Palin Khundongbam plastic surgeon na guest doctor oibigani adom na call to pirakadaba khoi phone number bi 24423336 Peki matung da mayam taram nokchure Lamsang Kendra gi MLA W Brazabiduna ngasi Samusang Community Hall sangakre Brilliant Club Samusang Amadi Samusang Kulem Lekai Ima Maira Paivi Lupna Sinduna Pangtuki Batoram Aduda MP Dr. T Mania IMC gi Public Works Committee gi Chairman Herojit Ningomba Amadi Professor N Mohendra Susarpya ke MLA Brazabiduna Kendra Siki Sahot Tharangi Thabak Paket Pada Ayat Apan Piba Asi Aran Bathabak ni Kendra Sida Mahakna Paket Kiba Sahot Tharangi Thabak Singsu Miam da Kangan ke Trinamool Congress ki MLA Mari Party Thadok Laga Congress da Handak yaukibagi matangda party asigi general body mifam ama sajen thongda laiba office da pangtutuna kupna khanakre loinana makoi ki mathakta disqualify tongnana bagi thabak lokhatna ba warip lokre mifam aduna Tongram Robindrobu party ki president oina khankibaga loinana party asigi hauzik oirakli ba phibam gi matangda high command da khankhre party hena mapangal kalhan baga loinana lakadaba election da chuna ba mirep singsu thagatna ba warip lawre hari Thasigi tang tara manga da Kuyatong Pukri Achobudagi Sina Pankiba Singzamaidagi Mutum Yaifabab Misiki Matangda Jenabani Haiba Mu Ani Court da Putorapada Irang Tokre Putoragli Bamu Sing Aduna Kuraizam Toyhen Chahi Kunitoy Amadi Kuraizam Toysan Chahi Taramapal Tangwiban Kabrabam Nekai Dagini Makoyani Masilmanauni Nekidraba Mutum Yaifabaga Tinaramba Mu Sing Ni Hari Misi Asigi Matangda Jenabani Haiba Mu Chera Court da Putopani Haiba Pau Tabadagi Singjamai Maikai gi masing yam laba miyam na ngasi ayuktagi hauna kota ngai duna lekhe miyam na ngai ringai cherakta handakta Langol Game Village ta nupi koiba lakpa mioi anina nongmai na kapadagi mafam duda leiramba mioi ani sokan khibada chena ba mioi ani du puthorakpada misak ona duna miyam na phuna bokona khe makoi ani su ngasi chera kota leiba Chief Judicial Magistrate Imphal West Lamkhan Pauton Singgi kota puthoklaba matung nimit tara mangani judicial remand pikre Kuraizam Thuen amasung Thoisan su CGM Imphal West na nimit tara mangani gi judicial remand piki makoi anibu kota puthorakpada miyam na phuna bokona baga loinana mi hatpa dandi piu habna chingba kholau kaya loksin ke miyam adu makoi thoraktriba fawba ngaiduna leke chera kota ehenba police forcing thomjilaktuna irang adubu lakshina na bokona ke kota gi puthokibada su miyam na makoi anibu munduna phuna bokona baga loinana nungna thajin ke Police na irang lakshin na bako na bada miyam aduga mukna batokhe.
Haukiba tang tara tareta sagol bal lukram merektagi hana Manipur Police Department ki wireless oirambadagi thabak-tagi pothaduna leiraba sapam modu sandrabu langjing achobada maral sizinduna purakiba thawong adubu yaningdaba phungdoktuna ngasi lukram merak machinda wakani famkhre Women Welfare Association amasung Young Development Organization anina punna sinduna pangthukiba wakani famaduda miatpagi maral nathaina bu honaganu maral leiba sing cherak pigadabani achumba khangdana mibu hatke honaramba sangagi lichatni haiba banner sing sijinake Manipur da sinmi singi mingda sendong tanba lalonba miyoi singi mathakta Worker Union Manipur na akanba miyeng changlagani haina Union asigi President K. Ranjan ngasi press club pangthokpa paugi mifamda phongdokre mana makhata na haikibada labor card sabagi mingda lofam thoktaba sel chaungna lorabadi union da pau pibiu sinmi singna su asigumba sendong tanba agent singdagi section view sinmi singi damak lengak na semni ba yaifa thawang singasi mari leina ba labor department na sinmi singbu mateng pangbina basu makna apil tawke construction worker labor sinmi singdana hujiki haiba board sida restart tawda restart tawum sangi restart tawda sang doje subnagi koigi registration fee oina mai lupa yankhai am sangni aduga thagi magi contribution fee lupa ani kak sangani aduga paisa da masi chang kanda mauna sang doje birth certificate amaga aduga photo mari am kaka aduga ma thak suriba contractor dugi zero nam kaka haiba documents sing aduga paisa lupa yankhai ka kak chang kanda mana magi card si sajaba yabajida hauji manipur gi kachin koya da tongan phamjingda mioi kanglup kharana magi lupa samanga dagina lising paulor kanda card sabini hadna samjagraba sinmi myamdagi paisa chauna lobom thokto paisa da paisa chauna khomija mase koi workers in manipur na yamna magi kya dagi tare masi tare base mari leina department masi miyeng changbiu aduga makhata na masi adum paisa khomdana lobom thokto paisa jing myam ma sinmi ni khongatana tau taragadi haiba khongali mi jingya koi workers in manipur na myam khangna masi myam mangda lauthorkani maramda masi kurakta lepiu ISTV na numit khudingi sandok liba numidang pung 3 ki English pau pung 9 da sandok liba discussion hour numidang pung 8 gi Manipuri pau amasung sagol se numit khudingi numidang wairam pung 3 ta sandok liba hello doctor gi thoram live streaming oina hayengdagi ISTV gi website istvinfal.net dagi miyamna yengba yagani Moirang Multipurpose Higher Secondary Handak Chahigi Student Union gi Mikal gi Damak ngasi scrutiny pangthulingai da KSA gi Thomi Singa School asigi Mahiroi Singa Khana Chaina bagi thodokta Mahiroi nupi macha mari sokle hari Hayeng pangthuka daba Union gi Mikal gi Damak School asigi hall da scrutiny tawringai da KSA headquarter gi Thomi ni haiba Mahiroi khara changlak mafam tuda sizinaramba mic munduna langthokpa scrutiny da athingba pirakpadagi thodok adu thokibani Moirangi SDPO amadi Oshi Laktuna Mahiroi Singi Irang adu matam sana lakshan hopudagi ka henna asok apandi thodre asokpa Mahiroi mari Moirang Community Health Center da pukatuna first aid PK tungda KSA gi Thomi Singh School gi Mahiroi Singi Union Principal Kemal gi Thomi Singh amadi SDPO Moirang yauna punna mifam ama pangthuke KSA gi Maikai dagi ate Higher Secondary School singda Finance Secretary gi fam yauraga Moirang Higher Secondary gi oina kari gi yauroi doribano Hiram sigamari lainana oza singda ka henba khara tawkiba adugi damak soikre haina phongduke school asigi election observer ke esana yaina tungda sigumba thodo asi thokandanaba Mahiroi lup singi maikai dagi honabiu hayeng mikal gi matam lebliba asida adumak pangthukani masida makal amatagi irang thokan bidanaba apil tawke students union election si hayeng pangthokadabane adade koina hana joint secretary ga debate and extension siga masi darkar leitre hena lokthokubani adai mohoina mo hapsindaba yadi habidagi mogi pressure du khoini yadna hapsille aduga ngasi se scrutiny tawwa hena mogi students organization mayam leisin ayaba pire aduga noi mayam lakpi ganu scrutiny da aduga vote lakpi ganu noi laga angang sing irang tholle habidagi mokoi mayam ayaba du piram haningibani Amarum da KSA na school asigi mikal pangthong na scrutiny tawringai da KSA gi Thomi Singda oza singda phawba ka henba thabak chathaki ba thawong school asigi student union na kana yaninde ba phungdukre union ga yana ba ama puroktriba phawba school da KSA changba chahi manga athingba thamni hare Lamfel AG colony gi chaliba lambi asigi phibam sarkar gi mari lainaba singna miyeng sangbidabadagi
nongmagi film soksin duna landam adongi miyamna lambi satok sasinda chawna kudong sadaba mayokna ringai cherak asida lambi asigi nakal da bakery gi matam helaba pot chei yauna atopa thau yauna phataba polam kaya haidokuna thamlambadagi lambi chatliba miyamda amuka hena kudong chahandre hari asigumba miyamna satok sasin tawriba mafam asida kanagumba singna asigumba phatta haudi langthokpham ohenbagi thabak asi matungda amukhana tawdana ba landam adongi miyamna phungdurakle Imphal West District ki oina electronic voting machine ahanbo oina check tawbagi matam September kulumdoi dagi kuntra phawada oiragani matam amadi mafam di ahongba leiroi haina district election officer T Ranjit na phungdurakle Imphal East Police Commando na toitang lekin thabi me lekai dagi KYKL gi member ama ngarang fare hari Police ki PRO gi cherol amana phagat laba mi asiki maming laishram sana hal mitei sei kuntra apokpa lekhidraba ibungo kawe Mangna penggorak pedagi 9 mm gi maru ani fangle hari. Hausa sana bagi pau. Sana bagi pau boya ning thongjam dagi fangbigani. Wal Kendra Madi Wangkem Kendra gi Sanaru Singna Punna Sanaba Yaba Mapam Multi-Purpose Stadium Mama Lupa Crore Taramari Sangna Sanaba Sarkar gi Taurang Lady Haina Manipur gi Chief Minister Okam Ibobina Phongdokre Manipur Table Tennis Association gi Miyeng Makhada Thawal District Table Tennis Association Sinduna Association Siki Indoor Stadium da tha sigi tang tara manga digi Manipur ki tongan ba district singdagi nupa amadi nupi masa table tennis hanaroi samaga kuntra manga na saruk yaduna satharakiba state oval ranking table tennis tournament ngasi loisenkre loisenbagi thonamda Manipur ki chief minister Okam Ibobi parliamentary secretary K Megachandra Thawal district table tennis association ki president L Ibosoksu saruk yaki Pangtokhiba tournament asida men singles ki title lokraba Manipur Police Sports Club ki L Brikam da Palising Mariga Sangwa runners up takiba AG ki TS Dharmendra da Lupalising Ahunga Sangwa youth girls singles ki title lokhibi Thawal district ki Ice Senorita da Lupalising Ahum runners up takiba Imphal West ki M Bindia da Lupalising Aniga Sangwa youth boys singles ki title lokhiba Imphal West ki Kenau da Lupalising Ahum runners up takiba Thawal district ki W Lanthoi bada Lupalising Aniga Sangwa Thoram Pusingna Khusinaki Tournament asida best discipline gi mana phanglaba Thawal district ki Ice Yai Phabada Lupalising Ahum Nupa Masagi best discipline player of the tournament ki mana phanglaba Thawal district ki Ice Yai Phabada Lupalising Ahum Nupi Masagi da Thawal district ki Erenchi da Lupalising Ahum Nupa Masagi best promoting player of the tournament ki mana phanglaba Thawal gi W Lanthoi bada Lupalising Ahum Nupi Masagi da Thawal gi Ice Yai Phabida Lupalising Ahum Thorama Pusingna Khusinaki Nupa Macha Amadi Nupi Masagi youngest player ki mana phanglaba Lamjingba Leitan Them Amadi Imphal East ki Ice Liada Thorama Pusingna Lupalising Amamam Piduna Pungning Thawatki Sharuk Yakiba Manipur ki Chief Minister O Ibobina Phongdokibada hauji paliba sarkar asina piklaba Manipur asibu mingchat purakhiba sanaroi kyabu magi sanaba incentive kaya piduna leptana pungning thawgali district singi sanaroi singi khandona mini sports complex kaya sabgi thabak paikhat khre sanaroi singi pungning thawatpa ayutare namjaba games incentive award aduga national international level ka award university magi qualification ko sana government ki employment facility even siwa koi igisa na si pungning thawatpa ayutare encouragement tawna koi sanaroi singi karihena ba koi project khap lekna orajari Sahi asigi November thagi tang kuntra dagi December manga phawba Thailand gi Pattaya da pangthokadoriba World Championship da gold medal loduna Bharat amadi Manipur gi mai purukna bo honagani haina championship asigi open category da Bharat ki mahut sinduna saruk yagadoribi Manipur dagi United Gym Naurem Thongi bodybuilder Kongrai Latpam Rebita na phongdokre Khongman mangjil mamangda leiba ke Khermani amadi Umabati ki machanupi Rebita hauji United Gym Naurem Thongi chief coach Drubagi lamjing makhada akanba training tori
जिम मसीकी चीफ कोच ध्रुवना रेबिटा की परफॉर्मेंस फोंदोलदुना इंडोरेंस हार्ड वर्क अमदी बॉडी स्ट्रक्चर सिंग येंगबदा वर्ल्ड की टॉप लेवल की मनुंगदा सोइना चंगलप याबगी थाजब लई मंगोंदा वालिब सिंग मुन्ना येंगचिंदुना अटै कोच सिंग तानदुना मखा ताब ट्रेनिंग पीदुना पांगथोकदोरिबा चैंपियनशिप असिदा गोल्ड मेडल लौनब होना हनगनी हाइकी मंगोंदा सुपीबा ट्रेनिंग से तसेंगना नुपा अमदा पीबा ट्रेनिंग से चप चाना मंगोंदा पांगथोकपुना अदुना मंगोंदा अखोइना हाइबा ट्रेनिंग से तहनिंग ट्रेनिंग से मा मसा से हाइबगा ट्रेनिंग से पांगथोकपा मतमदा माना मागी अखांग कनबा मागी अलम कनबदो अदुमकना प्रोजेक्ट वर्ल्ड चैंपियनशिप तदी मा सोइदना अखोइ थाजबगी मतुंगिना मा गोल फाउबल लौरकनी हाइबगी अदुगा चैंपियन ओरकनी हाइबगी थाजबगा दोइना मंगोंदा हुजिक ट्रेनिंग अदुबा वीक ट्रेनिंग मैम से अखोइ नॉर्मल ट्रेनिंग नते हुजिक तौरिसे नॉर्मल ट्रेनिंग जे सुम नॉर्मली तौबदुनी अदुगा अखोइ हुजिक लेसना मा वीक पॉइंट मागी वीक पिकअप सिंग तौरगा मागी अदुगी मतुंगिना कैलकुलेशन की मतुंगिना मंगोंदा डाइट प्लान न चिंबा अदुगी मागी ट्रेनिंग से अदु 1 days 2 days की मतुंगिना मागी बॉडी चेंज तौरपरा होंगपरा हाइबना चिंबसिंगदो मदु चुमना याम कुपना अइदसु नत्रा ओजा अखोइ अनि अहुम कोऑपरेशन लेनरगा मागी बॉडी जे कमाइना तौरिगे हाइबदो चेक तौरगा तौबनिना मा सुजोय सोइना माइ पाकनी हाइबो वखुम जे ए थमजरी सरुक यागदोरिबी रेबिटा इंटरनेशनल की थाकता पांगथोखिबा चैंपियनशिप सिंगदा गोल्ड मेडल यावना अटै मेडल सिंगिया लौखरे माबु तंबी तापिरिबा कोच सिंगी पौक्ता सिंग थावै हक्चांग यावना होनदुना चैंपियनशिप असिदा गोल लौनबु होनगनी हाइना रेबिटाना मखाताना फोंदोखि ओजागी सिगी कोऑपरेशन सिना आइगोंदा ओजा मैम सिगी कोऑपरेशन सिना आइगोंदा सु यंगजलगा ओजाना ट्रेनिंग एडवांस ट्रेनिंग अदगी ओजाना सुमाइना सेक्शन बिजे सुमाइना सेक्शन तागदी लाकदे कंपटीशन वर्ल्ड चैंपियनशिप अदगी प्रो चैंपियनशिप मैम सु लाइक सिगी प्रो चैंपियनशिप मैम सिदसु सिदगी हेनबा माइ पाको ओरकनीना आई ओजादसु याम थाजै छात्र खुदिमक दरकार ले ओजागी कोऑपरेशन सिना याम दरकार ले ओजाना हाइदो छात्रना इनबा अदगी छात्रना अपामदो ओजाना खंबीरगा यामना नुंगाइब मोंगदा अदगी वा तारगसु वाखंददी वाबो फावंदबिदा पीबा ट्रेनिंग अदगी ओजाना सेक्शन बिबा अदगी सुंबा सि आपको छात्र अखोइगी यामना दरकार ले अदगा आइदा नत्रसु नौना होगलैबा सानराइबा अदगी कंपटीशन थोकेना खलिबा अदगी प्रोफेशनल सानगेना खलिबा प्लेयर मैम अदगी बॉडी बिल्डिंग दा नत्रसु अतोपा डिसिप्लिन मैम दसु ओजा दुर्बगुंबा अदगी यूनाइटेड जिंगी ओजा दुर्बगुंबा से सी ओजा सी दरकार ले छात्र खुदिमकी ओइना बिष्णुपुर फुटबॉल डिस्ट्रिक्ट स्पोर्ट्स एसोसिएशन बिष्णुपुरना सिंधुना मिनी स्टेडियम बिष्णुपुरदा टीम कुन्ना ग्रुप मरी थोकना खाइदोक्तुना ngasi तरामाथोइ सुबा एन बालानंद मेमोरियल सेकेंड डिवीजन फुटबॉल लीग हौख्रे ngasi ahobo numit ki sanakhiba match ta MP2YA moirangna AYC tingkai khunoubu goal ahum sinoda maithiba pikre MP2YA moirangi maipakpagi goal singadu Robinson na match ki nipuni thoi suba madi yankhai suba minute goal ani sanki atopa goal aduna Vidyasagar na match ki 16 suba minute chanduna match asi maipakhibani Amaramda association asina sinduna ground asida mamang thagi tang kunteretagi team tara marina group ani thokna khaidoktuna chathariba Ispisak Memorial First Division Football League ki ngasi sanakhiba ahanba match da ELSA na aksabu goal mari amada maithiba pikre ELSA gi mai pakpagi goal singadu KS Deni na match ki yankhai nipal suba madi yankhai mapal suba minute goal ani sanki atopa goal ani aduna M Rohit amadi KS Sunil na match ki konmathoi suba madi humpu suba minute chanduna match asi mai pakhi maithikhiba aksagi amatangairba goal adu Sean na match ki konmathoi suba minute sankhibani league asigi ani suba match ki sanakhibada CYWO na UKCCL bu goal ani sinoda maithiba pikre CYWO gi mai pakpagi goal singadu Singboy amadi Michael na match ki 38 suba madi nifu mathoi suba minute sanki match asida CYWO gi sanaroi KS Ansonda center referee na unsporting behavior gi damak yellow card utkhi Kho Manipur MSR Kho Association gi miyeng makhada Kakching Popular Sporting Club na sinduna club asigi ground da team kontra tarungna saruk yaduna ngasi dagi kunmapal suba Manipur State Sub Junior led PIS Mani Sharma Memorial Trophy amadi nifu mathoi suba Manipur State Senior led N Sanayama Memorial Trophy haukhre hautopagi thoramda wabagai kendra gi MLA MD Fazur Rahman
Kaching Municipal Council की Chairperson M Ina Kunbi, Manipur MSR Kho Association की Secretary M Mudrichandra Su Saruk Yaki. Thakachari Makatana Sanabagi Pau Kramu. Turning Development Club Mayang Langjingna Sinduna Chathariba Ohumlok Suba under 14 7-a-side football tournament ki. Ngasi sanakiba ahanba semi-final match ta Mangal FC na KYFA team Ebu goal tarisno da maitiba piduna semi-final chankre. Manipur Tennis Association na Sinduna kontra mga Suba State Open Cash Prize Tennis Championship October mga dagi mapan pauba. Officer Club Tennis Complex Lampel Pata Horagani. Championship asida tungan-tungan ba category tareta ato ehen tanagani. Form bisin bagi ariba matam October anigi dungtil pung ahum paubani hari. BCCI Associate and Affiliate Under 19 Tournament ki ngasi Bangalore da sanakiba final da Bihana Meghalaya bu wicket tarada thoiduna trophy lokre. Jesdar Majurom na Hautak FC bu goal ani amada maitiba piduna ahanba Jesdo Tribal Football Tournament ki mapu oikre. Thasigi taruk tagi team taramapal na saruk yaduna Churachandpur District ki manung chana leiba Loktak Project Jaikulong Ground da Chacharakiba Tournament asigi ngasiloshin bagi thorum da Mericom ki Chief Advisor L Akuf Kulgi Chief K Landalung Susarugya ke NEC ki makada mini stadium ama miyamna lampirabadi saba sananaba angamba thakta konagani haina L Akupna phongdoke. Foundation for Living Kiamgai Mamang Lekai na Sinduna Kiamgai Mamang Lekai Football Ground sa Thariba Suba State Level Jananeta Hizam Irawat Ning Sing Thoram Open Football Tournament ki nga sasana ki ba match ta FFLK na SYDA bu goal taruk anida may tipo pikre. Hauzik ayang sagi pau lawirasi. Asino magi oikiba ayang asagi pau da ICAR Lampel Patagi Pangba Paugi Matungina Nasigi Kwaidaki Sakiba degree Celsius Kuntaret Dasmik Manga Kwaidaki Ingba degree Celsius Kunmatoi Dasmik Mari Nungshita Yauba Ising Manil Gisang Ayukta Sada Marputara Taret Nuktilda Sada Marputara Nipal Wiki Asigi no suki pagisang kuntaruk dasmik ama millimeter ni. Hauziari badamari bapa mukana. Imphal International Airport po be candidate International Airport minthol na ba cabinet na warib lokre. Lakadori bataramatoi suba Manipur Vidhan Sabha Mikhalda Assembly Constituency Kharada BBP80 sizinaragani haina Civil Election Commissioner na high cray. Thawal Kendra Madi Wangkem Kendra gis Hanoi Singna Punna Sanaba Yaba Multipurpose Stadium Lupa Krol Taramari Sanga Sanana ba Sarkar ki Firep Lady Haina Chief MinisterOgrami Bobina Pongdo Kre Nasigo na ISTV na Pau Matang Solution Jare Miyang Tabi Singwam Kahana Kurum Jare